Online Manipur YouTube channel is doing video मैं पुंग नंग पुम कहना तरम नोक सरी हान बदे नंबर वे पाव am update थमजके Erangda meeoi humpuga manga leikhidre kuldeep handaki leibak thiba irang asida manungda meeoi humpuga manga leikhidre masigi manungda contract masak khangle haukiba pung kun mari asida misi mina gi paw leite haina Manipur government gi security advisor kuldeep singhana pongdokre chief minister gi secretary tang asi nungthin paw gi mifam amada kuldeep singhan hai Manipur da leiriba tangdu leita da phiba masina maram oiduna punna meeoi dising kuntraga manga rom lanjen bagi manungda lising kulom safagada mafam singda purakre lemhauri meeoi sing lakadori numit ini humni asigi manungda safagada mafam singda pugani meeoi lising kuntraga manga asi imphal surasanpur amadi moregi tongan mafam singda sangje pham lauduna leibani army paramilitary kangbu na police ki matenga loina na purakpani hojik manipuri mahusagi punsida hanjinna security forcing na Plague March area domination amadi atai control measure sing paikhatli masigi mathakta phurup singi lusing basingi mafam kaya da pangthokli haina mahakna makhata ki tongan ba police station sing da punna FIR sani ke nipan laukhatle chiana ba meeoi sing masak khangdok paga loina na phana thibagi thabuk chathaba hore meeoi kun ga nipan phagatle police tagi khulai lakhibana tramun khibagi thaudok kaya leikhi khulai samaga maudragani thoidi phangba ngamle hairiba thaudok sing amadi leikhidaba meeoi singi akupa waron hojik aigi kutta leitri irang manungda mangta khibal lan thum singi mamal amadi sang hotri haina kuldeep na phongdokli curfew komthokli manipuri phibam tapna phagalak paga loinana hayeng su makha tana curfew gi athingbu komthokpagi order sing mari leinaba district magistrate sing thokre district magistrate VC Imphal West TS Kirkumar nang si thokibo order gi matung ina district asigi oina duga to update amana Manipurgi fibam control tawre Amitshah Manipurgi fibam control tawre hingsan sokhala state asida curfew thamli haine union home minister Amitshah na ningthauka numita phongdokhibaga loinana state asigi miyamna santi thamna ba appeal tawkhre maitai community da schedule tribe state spin of wafam gi matang da warep ama laudringai gi mamang da state government na stakeholder pumna makhanna neinagani haibagi thajaba India today as tak ka khanaba unaba amada Amitshah na thajaba piki court na order ama pass tawkhre masi ga mari leinaba stakeholder pung namaka khannagani amasung khanna nainaraba matungda sabsabu warep Manipur government na laugani haina sana phongdokhi numit kharni hana sunaba amasung mai thanabagi thaudok-sing thoktuna meeoi yankhai ge mari gi punsi mangkiba amasung irang na sokhallaba mafam singda meeoi lising kaya lanjena kraba matungda Manipurgi fibam khara pharakpagi home minister gi wafam sing asi lakibani Manipurda lanjena raba meeoi lising kulhumdoi hena army camp sing de sangje pham loduna leiri kuki tribal group na sillaga protest ki khongsat amma satpada nan tribal maitai community gi khuthok na raba matungda haukiba me ahumda Manipurda tangta daba haurakibani maitai community bu scheduled tribe ST list salhanaba demand ga mari lena center de recommendation amma thanaba Manipuri high court na handakta order Tadana state government da khanghan kibabu yaning da phongdoktuna khungsat adu satkibani madugi matung tarak pa haukiban mit kharni asida surasanpur Imphal East amasung Imphal West Bisnupur Tengnopon amasung Kangpokpina singba tongan ba district sing da thingba ngamdraba miyamna gari sing amasung building sing mai thadoki dukan sing amasung hotel sing amang ata thokan ki amasung lining laison gi mafam sing thugai khotkai khi Kutok na basing da laksin na police amasung paramilitary personnel sing deploy tawki hingsa hingalak pa state government na internet service sing thingjan ki amasung curfew thamjin bagaloina na ubaga kapagi order sing piki Manipur na mai chaklingai da sasan pai BJP amasung masigi makok thongbulu sing basing metara da assembly gi mikhal pangthoka da Karnataka gi campaign da mai onsinduna amasung pangal season na duna laire haine opposition party sing na akan ba criticize tawki mathangi update asina asi baksang nifuga manga leiri haukiba me ahumdagi Manipur da thorakiba jati kanglup ani gi umkhatna ba irang asina maram oiduna ngasi phawbada Imphal ge rim samsung jenems ki mokta nupi taruk yauna punna asi baksang nifu manga leiri rims ki mokta hojik asi baksang kun ga nipan amasung jenems ki mokta asi baksang taraga tare leiri pawgili kun singna phongdorakli hairi article asi sanga express tagi lauthuk sebani Yosi yang bibagi tamakta mayam pum nampu amuka na tagachari anu update kita makta channel subscribe to video. Thank you so much.